ana singkhung hireglabadi matam da labuk na lamhang pang na din hanawi asangi ang taragi sindam luragi bu hairada mapugi kon phai nung da hingi ai tam lambang mapugi kaurian san thau labang su mapugi khari lam zao suruk da kaida loi loi liang thu được liên imai bima na daien puri sana leibak te leibeng na pari na mum na sana su oi bani su kayang su ngarang na lai nong zada numidang itang lo lai na thing nong ya isi hulak labang matam da imai bima numidang itara lulil pam na ha samlogi mathil sababu loirata na khomle na tungkhul tan khibana pari na mum oibang kayang su ngasina laide nongza da puire sana leipa inung bangal wangalak laba matamda palim na mama oibi panthau mapa oiba kaya nang mapari mamum singbu singnagi singna magtebu yenglang aga ha imagi pari mum sing puire sana leipa si inung ingali wangal pari nangi sintha pirage imom nangi sintha pirage dana mapari mamu kaya da khumlen mi kap thoglu hawdoragli ni imai bim hawjikti poire sana leipak da yoi mayai malim angan ba angana tabiri tharungi hobada mayang lambam lali chandrana sakpa penaya kairol ngasi yaifiraba kalingdi kun gamapani panba yumjakaisha namit saliba chechat lising ani kun mathoi jun gina tarik mapan yaifiraba korong namit asigi haujik ayuki pungja mapan ta khibaga loinana 91.2 megahertz ta sandokchariba diamond radio gi ngasigi oinasu maushagum ahan batharum paring sandok pahuchari ahanba maktada tharum asibu tongan ba medium da haibudi radio gi khothang da khosem live da amadi youtube da David Bhatti khothang da tabi bisingbu adongi radio gi konjeloi Monica Rambamna taram noksabaga lunana ikoknona khurumjari ngasigi numit asisu tabi bisingi oina taru taru khudimakta mai pakpa nungaiba yaifaba numit amo ibiyu haina taibang semba mapuki mafamda thongni chari. Good morning to all. Have a nice day.
wafum asiga loinana ngasigi ahanba tharum paring asida tongan tongan ne pofumda sandokjarakadaba makhal mathili tharumsing tabibising mafamda nulon ningsingjagi ningsingjaba chilobaga taba fangbigani yakairo tharum asigi manungchanna leibangni beisai lasoli sei amadi norki kodol tamjari sandokjariba tharum asigi pungma palga minute nifu tarakpa matamda taba fangbigani awa nungai punsida aikoi ngasigi Rashtrafal amadi mata-matamgi wafam tahanjagani pung taraga minute kun. Pung tara makai tamjari Good Morning Diamond gi tharam asigi manungchanna nungtigi fongiba pause sing pathautuna tahanba amadi akhoi studio gi contact number 9077 2820001 da call tawirautuna adong ipukninggi war phongtokpagi tanjasu thamjari sandokjariba tharum asigi numit ingma matung pung ama tarakpa matamda yumje kaisa numi khudingi thamjariba live talent han thamjari tharum asigi manungchanna adomna call tawirautuna isada leibiriba talent adu otokpagi khudong saba thamjari pungani tarakpa matamda taba fangbigani makhal mathilgi isaising sandokjariba tharum asigi losilakpa pungpham haibadi pung ahum tarakpa matamda matamdu phawbagi maru oiba manipuri pau tahanjaraba matung ngasi 91.2 megahertz ta sandokjariba ahanba tharum paring pungpham aduda losinchagani masini ngasi ahanba tharum paring asida tongan ne pungphamda sandokjarakadaba makhal mathilgi tharumsing tabiyo nungaibiyo awaba pumba kautokpiyo hojik amuk tabirasi yakairol tharum asing manungchanna leibang nimbisai laisoli amadi north ki kodol tamjari mayam punnamuk taminasi khare phau gai seng gai
sin ko ya sin khare ni mon kabu ham dona mang chop phang nen phang khare hau gai sing gai tai duna ka sin ko ya sin khare Himalay ma ting thare Himalay ma ting thare Thok thile yun jaogi mong ba iral ai khoi Sing the kasi, sing mi isilinaw sing punasi, sing mi tami amat tukoy bagi apun bukholaw punna lominasi, yellow mi kanchi haibatarbadi, sing mi tami ani magpun gadabani, amat tukoy gadabani. Sagay salay punsillo, majoy taba tasillo. Sagay salay punsilo majoy taba tasillo Pugi puram dhirasi Pagi param talashi Pugi puram dhirasi Pagi param talashi Lingjen mangri utlashi Lingjen mangri utlashi Thok thile yung jaogi mong ba iral ai khoige Thok thile yung jaogi mong ba iral ai khoige Langoy san kre mi top na maham tarani mani po Langoy san kre mi top na maham tarani kang lay pa Himalay ma ting thare Himalay ma ting thare yung jaogi mong ba iral ay khoigi mong ba iral ay khoigi mong ba iral ay khoigi Madangda muntaminase taibang simba mapubo Christian sinawsing na sakse sanjariba lasholi sini mayapun na muktaminasi Jisoo bukang lamdraba aina manglam gani aigi thawai Jisoo bukang lamdraba aina manglam gani aigi thawai kanbi mahatana ai Kanbi maha
Jishubu khanglamdraba aina manglamgani aigi thawa Taibangda ai warabaso sargada awa analairaro Taibangda ai warabaso sargada awa analairaro mapumagi manatuda tumbanai lairagani Jishubu khanglamdraba aina manglamgani aigi thawa Jishubu khanglamdraba aina manglamgani aigi thawa Kanbi mahatana aibu Kanbi mahatana aibu Jishubu khanglamdraba aina manglamgani aigi thawa manglamgani aigi thawa aigi thawa Madang lakotsariba isay asina Muslim sinausing oiba isay makang lakotsari mayam punamok taminasi हो बंदा पंगदुन लैरिब करीगिनो करीबु आखल खल्लेगा दुनिया की वाखल खल्लेगा दुनिया की वाखल खल्लेगा नुंगाइन लैरे दोनाहती नुंगाइन लैथोगलनु नाखोय हो बंदा हो बंदा हो बंदा नंगी लैफम खुदिंगदा मौन तुमिन इन्नारी नंगी चाटफम माइकैदा मौन नातुंग इन्नारी नंगी दिलैफम खुदिंगदा मौन तुमिन इन्नारी नंगी दि चाटफम माइकैदा मौन नातुंग इन्नारी चेनबसु यारोय बंदा नंग लोटबसु यारोय बंदा नंग चेनबसु यारोय बंदा नंग लोटबसु यारोय बंदा नंग हैना शालुद बंदा नंग नोंमा निनिगी दुनियानी हो बंदा हो बंदा हो बंदा पंगदुन लैरिब करीगिनो करीबु आखल खल्लेगा दुनिया की वाखल खल्लेगा दुनिया की वाखल खल्लेगा नुंगाइन लैरि दोनाहती नुंगाइन लैथोगलनु नाखोय हो बंदा हो बंदा हो बंदा नाशागी दिहिनुंगदुदा
ꯍꯛꯆꯥꯡꯒꯤꯗꯤ ꯑꯁꯃꯥꯟ ꯊꯛꯇ 나샤기디 희농두다 학장기디 아시만탁다 알리풀라밈 야우리버도 알리풀라밈 야우리버도 번다능부 우더버라 번다능부 ඛꯪ더버라 Banda nang bu dabara Banda nang bu khang dabara Ho banda Ho banda Ho banda Arwagi di lay konda Banda nang nalayringay Arwagi di lay konda Banda nang nalayringay Mapumagi mamanda Banda nang nalibladuna Washak puwada taurambado Washak puwada taurambado Banda nang bukaw rabara Banda nang bukhang dabara Banda nang bukaw rabara Banda nang bukhang dabara Ho banda Ho banda Ho banda Numithabu anina Mapugiyathang illaduna Numithabu anina Mapugiyathang illaduna Malim buthung na ngalibase Malim buthung na ngalibase Banda nang bu dabara Banda nang bu khang dabara Banda nang bu dabara Banda nang bu khang dabara Ho banda Ho banda Ho banda Pangduna layriba karigino Karibu akhal khalliba Dunya ki wakhal khallega Dunya ki wakhal khallega Nungay na layre donahagti Nungay na lay thokla nuna khoi Ho banda 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 Matang damuk taminasi Maitei jinaw singi oiba laisholi se Mayam punamuk taminasi Lối muông phâu surase Hayungi koloi hai sonduna Panthogi sumang mathaubong Tara chinja tal se
sorarin Mataw langol adugi Wakhat khida sorarin Minalaba phangda makai Minalaba phangda makai Wakhat khida sorarin Loi mo phaubu surase Hayunggi koloy sonduna Panthogi sumang mathaubung Tarak tinjang talase 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 Mathang damlakot sari note ise. Note ise si busay saklibi thorani khangabo. Mayam punamo tamnasi. Matang kaya lele angang oi na oi jau bakhang da na sha ru re matang kaya lele angang oi na
कर्मना lamjingduna pokpadi soiroi kari oina pokpa kana sukhangde kana sukhangde karmalang lamjingduna aige karmagi manungda karmalang lamjingduna pokpadi soiroi kari oina pokpa kana sukhangde Hangzhou Tiezhou Lambi Halak Panai Damau Magi Soro Nakdaling Danalai Zhou Haizhou Tizhou Apambat Khanduna Sanbi haiba ibungoni matang kaya lele angang oina tabire domna yakairol tharoma sigi manung channa leibang nimbi seila shuli sei amadi not isei not isei sibu saisakiba thaurani khangabo Tharum sandokna tahanjariba asi 91.2 MHz ta sandokchariba Diamond Radio gi ahan batharam paringni tharungi makha tarakpada awa nungai punsida aikoi tharum asigi manung channa adamna pambi sei akhogi contact number 7630944377 da call tabirokna apambi se khanbi khudong sabadu thamjari tharum asigi mangoinana aten bebre khara lawchari